Sarto kombu mioi bagi minungsi yang bidaga asoy angam thogandana thadok pirao suti thoglaglaga mayumda leiba Defense Security Corps laima khongda Army personnel oiba Sarto khong kom sahi nifugum doi apokpa Sarto afum kom laifamna kakching lital aduga haujingna tarunga thangnana leiba naikan longda leiba bo imung manung amati kom furupu nungsi biduna asoy angam yaudana mioi bagi minungsi yang biduna thadok pirakna ba Kom Union Manipur kumna appeal tawragle hiram asiga mari leina ngahan Sarto thongge naikan longda leiba yumda pangthokiba paumi singa unabagi thawramda kumgi president oiriba Sarto ahaw kom na hai ngahan ayuk pung 10:15 rom tabada Sarto thong kombu mayumdage masak khangdaba ngauba machuge karda lakpa miyoi ahumna kaukthoklaga pukhibadage pau phongna bangam khedrei Mahaka pau phongna bangam dabadage imung manunggi miyoi sing mi paiba phongna re hai khe Sarto thong kombo faduna puriba miyoi singna miyoi bagi minungsi yang biduna imung manunggi amade apikpa kom purupu nungsi biduna asoyangam yahondana thadok pirau mahaki khongthang amada ikaiba fattaba nungaitaba thabak tawramlabasu sumthokpagi tanja amakhak kum amade imung manungda pibiyu hai khe mahakna makha taraduna haujik thokli beirang asida nakalani na kom purupu isingda singnaba kaya fauribase phaubidanaba appeal tawragle kom purubasi shanti pamjaba lal pamjadaba made unity integrity da lepsaba purup amani hai khe paugi mipamaduda Sarto thong komge loina be somiyon komna paumi singda phongdokhibada mahaki mapuroiba Assam regiment ta thabak tawramlaba matungda voluntary retirement lauthoklaga matam khara leiraga DSC laima khongda amuk thabak tawraga angang sing lairik laisu tamnaba naikan longda leibane mahakna ngahan ayuk pung 10:15 rom tabada sakhangdaba miyoi ahum laklaga puthokibadage thiba khangdana amade pau phongna bangamdana leirakhiba mahakpu puthokpikiba ibung ipwa singna ima ichagi minungsi yang biduna mahakpu tek takaidana thadok piraknaba appeal tawrakle driver singi khongjang handokre All Manipur Petroleum Products Driver Association na changsilakiba starring thadokpagi khongjang ngahandagi handokre ngasidagi thau tanker sing amasung LPG bullet sing thau lobba chalagani haina association asigi president L Somendro na phongdorokle